ngasi numidang waram phongkhiba tongan ba manipuri siphongsing amasung thokhiba thawdo wathoksingdagi maroibi ipausing miyamda thamjagi ahanbada paunil kol pausi digi lokusaraga Koutruk Chingthakta Kuki sing Landanaba Sem saduna Leire Khunjasing Imphal West District amadi Kangpokpi District anigi lonaba Koutruk Chingthakasi Kuki khulai paibi singi yamna saw zone amaga pangkawari mafam asida Kuki militant singna makhal makha kyagi local made rocket launcher amadi sniper nongmai paidun asoba Lanbung Samgalak Thingari. Hiramasi Matang Mapamatuki Khunjasing Fungdoraki Matungina, Mapamasida, Saurakna Kuki militant Yankai digita dana Kulai Paiduna, Langi Sem Saba Mayek Sinore. Koutruk Chingthakasi, CRPF Amadi Kunganito Suba Assam Rifleski Apunmati Mamana, area domination Tauduna Ladiba Mapamni Haiduna, Mamang Fungdoki Balakrabani. Aduba Hariba Mapamasida, Mataukramna Kuki Kulai Paibisina, Ifong Pong Lady Bano Hibisi, Mapamadugi Khunjasing Hangarakli. Oirakliba Piba Masida Mataukramna Koutruk the Ladiba, Tensionasi, Mataukramna control Taugadori Hibisi, Asabuang Ama Oidi Hena, Paush the Makatari. Atopa Paomana, Sentana Sanariba geopolitics ki Lilasi the Manipulangana, Tudru Lebegi Matamnati, Manipurgi Misa Miyamutumit Kang Oin Urabra Harisor. Thamapan Parakadoraba Manipur Thokliba Irang Sidangasi Pabo Barat Langana Orai Palai Taudun Laitokliba Si Manipurgi Misa Miyambo Tumit Kang Oina Urabra Sentan Sanaba Lilad Istet Langana Uduna Lady Karigino Irang Sina Misam Kiama Asiana Nanglakpa Mikap Mirao Kola Nilaklava Sida Istet Langana Center Giaka Yengdu Labor Mari Sentan Sanariba geopolitics ki Lilasi the Tudun Labigi Matam Nati Haina Manipur Pradesh Congress Committee Vice President Haresor Gosmina Fongdokre Wapamasi Ngarang Wakalon Manaba political party Taragi mute singer minister Unaruraba Matung Indian Constitution ki Article 355 Manipur Satnari Haina Se Minister N Perena Fongdokiba Duga Mari Lainana Ngasi Imphal gi Ngasi BT Rotaliba Congress Bona Pangtokiba Paumi Singa Unaba Mada Magna Fongdokibani Magna Makatana Hai Housing Manipur Lenga Mikap Toktuna Mikap Mirau Kolna Nilabalamda Masida Tangdulai Taba Puraknaba Atubu Matam the Hotna Papai Central government, state government ki matakta dictatorship rule tauduna state government pu otpi naibirabra state government na tawgadaba thabak thoram sing da ayat apan piduna tawba yai natragana yade habigi yathang pirabra habisi Congress party na singna da bangamde loinana lengak CM da yawribe MLA amadi minister na haujuk leiriba phiba misida se minister na lawbu warepta yaningi natraga yaningde haina Laithokuna Leiraga, Set Minister Matanda, Sian Bahivisi, Mathomasa Kangdaba Lusingba, Amagi Tawoni, Set Minister Nasu Matanda Sinba, Honabasuya, Mana Makata Nahai, Narang Wakalon Manaba political party, Taragi Mute Singer, Set Minister Unaruba Matunda, Indian Constitution ki Article 355 Manipur Satnari Haina, Set Minister N. Bedena Funduki. Article 355 Habisi, duty of union to protect external aggression and internal disturbance to ensure state stability haibani Kamjong district ki miyam tadaba khul amada miyoi kya ama sangsinduna leisilakpa haiba external aggression gi asobu khudam amane masina apikpa phorop amabu muthatkiba yabigi sang yamna gwangna leirabani maramaduna athupa matamda asigumba sayenaba kya asigi warroisin puraktuna hanagi tangdu leitaba phibamda hanjinhanba mathautai Adubumasi BJP Lenga Ngamdre Haiba Sisu Congress na Tazi Machina Maram Oraga Prime Minister Amad Union Home Minister na Tang Dulaitaba Hanjin Hanana Bohonabada He Namiying Sanghanivi Apamasaman Fundoki Indian Constitution Article 355 Manipur Satna de Haina Lobi Adubu De facto gi matung in Article 355 Manipur Satna de Haina Magna Makata na Paumising the Fundoki Atopa Paumana Sakmai Turil Nga Mayam Amasiraga Topalakli Ngasayuk sakmai turel gi mathakta sariwa damgi makha thangba turel gi sarukta nga mayam ama siraga tokolakpa Khunjasing na thingnare ahan boina sakmai turel da nunglengoi subi gi thabak toriba mihei singna nga kya siduna tokolakpa du thingnaki loinara nga singa du kunbi gi thabak sadaki nga siriba si sakmai damgi mathak thangba turel gi saruk singdadi sidi hauji nga siraga tokolakliba si damgi makha thangba saruk awang wabagai dagi posangmam phawba turel gi madila sitani
Khunjasing Fongdorapagi Matung Nedikanago Mio Karana, Dam Gimakatang, but Samai Turel ising the Husen, chemical Haitaram Yabigi Sinavale, Madura ising a simiam, Hiram Amata, season of Yadanaba, Honor Padigi, Nasing a Siduna, Tokolak Oigani Havigi Tazbale. Hiram Sigi Matana Manipulangaki Marile never authority Atubuda Miang Sangbiduna, Samai Turel ising the Husen, chemical sing Haitarabra Habidu, Sangyang Tauduna, Yang Sing Bakanguna Bohona Buhadi. Atopa Paumana Khulngakpa Village Voluntary Force in a police Yaudana Khulngakpa Gitavakta when Biganus Minister Khulngakpa BB Hepki Kangbuna Police Yaudana Khulngakpa Gitavakta Viganohaina CM Nangarang Nintakong Kakunogi Imai Bilsinda Haizakiba Mitai Khulsinga Single Lona River Mapam Sinda Ningtina Train Toraba Manipur Police Amadi Indian Reserve Battalion IRB Lisinga Humuk Saithoktuna Manipulanga Tamkre Maduna Khulngakpagi Thabak Toriba Village Voluntary Force BBF Singna IRB amadi Manipur Police Yauduna Khulngakpagi Thabak Tawiganu Haina State Minister N Berena Khunjasing Phongtokre Wapam Singa Kuki Theorist Singna Tamthiba Mihata Hatkraba Ningthau Kongkha Kunogi Misa Marigi Mayum Satuna State Minister na Imung Manungi Miyoi Singna Nanghoriba Awabda Saruk Yakibaga Loinana Miat Asiga Madi Lenana Lokat Payaba Thabak Punamak Lokat Kani Haina Ngarang Thazaba Pikibaga Loinana Miyam Unabaduda Phongdokibani CM na Makatana Miyamgi Bapam da Thamkibadi Singkong Singyada Ningthina Train Tauraba IRB amadi Manipur Police ki personal listing ohum thamliba si Miyamgi Punsi Ngaksenabani Maduna Village Volunteer Force na Singi Sarukta Sangshinba Matamda Makhoi Yaudana Sangshin Bigano Masi Ngakna Satnabasu Imai Bel Singnasu Asoba Thaudang Lobiyoiki CM na Khunjamiam da Makatana Thamkibu Wapamdi Kangluki Irang kana thokligai matamda lau sing ubagi thabak pangthokna bahonabada Mangjongna Manipur Police ta pau piraga police na ngak selaga lau sing ubagi thabak satakiba adugumna haujik su Khunjasingna singyaga naknaba mafam singda ingkhol koibamadi lau sing ubagi thabak satki hairabasu Mangjongna mari leinaba police singda hana pau piraba matungda makoina ngak senbagi thabak tawhalaga pangthokpam thokpa thabak pangthokpiu haiba wafamsu phongdokhi atopa paumana More the Ahenba Central Security Forcing Sanction Crack Border Town Oidiba More Atupumatamda Tangdu Laitava Hanagi Punchida Hanjin Hanabagi the Makta Bar Langaki Make digging Axian Bigi Akan Matavak Lokat Pahorakli Hana More Border Town the Ladiba Central Security Force Amadi State Security Force Asiki Matakta Nasi Nongtaki Lambida Ahenba Central Security Forcing Pushing Credit Pauksi isina phangwa pau source amagi matung inadi ngasi akhanaba helicopter da BSF Gorkha Regiment amadi Pera Commando gi kangbu sing more da pusinduna mapam adu thungkre Central Security Forces ngasi pusinbaga loinana atai mathau taba matamga sunaba khusu khulai sing su loina khiyadi Panmaya badi matam kuina fencing khadana lairekliba kilometer sahunga maudraga mangamuk sangba Indo Myanmar border paringasi athubu matamna fencing kharagani haina Union Home Minister Amit Shah na lapthokhrabani loinana Myanmar border gi nagyeta kilometer 13 free movement tauduna satok sinjaram badusu athingma thamkhrabani Amaromna English nganiga kunga marigi final electoral roll phongkhre Manipur gi bot thadaba yaba apun bami singla kun lising kunga taruka Satruka Kungo Humdo Yaure. English Singaniga Kunga Marigi final electoral roll Fonkre, Manipurgi bot Hadababa Apunba Mi Sing La Kun Lising Kunga Taruka Satruka Kungo Humdo Yaure Hennes electoral officer Manipur Pradip Kumar Zwana Fondokre. Lampel Patalebasip electoral officer Pangtokiba Pau Mipamadura Pradip Kumar Zwana Hai. Apunba bot Hadababa Mioila Kun Lising Kunga Taruka Satruka Kungo Humdo Sigi Manunda Nupa Masingna lak mapan lising humdraga mapanga satrika humfuga nipani adugo nupi masingna lak taraga lising nifuga taruka satrika taruni third gender gi apunba masingna staniga kuntraga mapane aiki mana hai electoral roll asida CEO gi office gi apama miyoisingna lawraba yagani political party singi oinadi makoi gi mihut singda kusinakre electoral population ratio na sada 55.54 oiri masi Draft electoral roll like Basada 55.04 digi Hengalab Matungni. Draft electoral roll digi Hengalak Pamasing listing Taragani Samaga Maudraga Matuni. Electoral roll asi CEO Manipurgi website Yanglagus Kangmanganeki. Atopapa Madana Imoinu Imana Lakpada Tumduna Ladiba Mitay Lusing Busing Amuktang Mikap to one Biramba Oresano Langsai Tauna.
खुल खुल संगदुना मदि लंबी लाप मियोइसिंगदा सलाइ तरेट की फिराल येंथोखरे इमोइनु इमान लापदा तुमदुना लैरिबा मी तै लुसिंबसिंग अमुक्तंग मिकअप थोवनबिरंबा ओइरसनो ममा लेबाकना खंबी मैसाक्लबसु मित्तांगबा ना पंगबा ओइख्रबा मखोइबु मित पंगलंबा ना ताहलंबा ओइसनु हाइना लंगसाइ थौनागी सिरोल असिना हाइदि लोइना ngasi लंगसाइ थौना मणिपुरना कक्सिंगी युमथोंग खुदिंगदा मदि पालेल इरेंगवन तांगजेंग वाबगा यावनो मफम क्यादा मदि असतपा गारीसिंग लंबीदा लाकपा कयादा सलाई मसु सुना यावरब फिराल येंथोखरे हाइदि सोलसिन हाई माइतै मितैगी होरकपम अमसुं फुरुबसिगी हवलकलिबा आंगांगसिंगदा हेना ममुताना खंगजनबा मदि खंगनिंगबगी इनाट अमा इनोट अमा नहारोलसिंगी कोकता लुतोंगदा संगहोनबा मिपुंग खुदिंगना इसागी होरकपम येक सलाई खंगजनबा अखंगबसिंगनसु अमुक नहौनना मखा ताबसिंगदा ताकपि तंबीदुन इबुदौ पखंगबगी मसामसु ओइदिबा अइखोइदा इरेबाक इरमदमगिदमा काथोकपा ngambagi thonagi inot hapiramasanu khana ngasi langsai thona manipurna kaksingi yumthong khudingda madi pale irengbam tangjeng wabaga yawna mafam kyada amadi asatpa gari sing lambi da lakpa kyada salai masu suna yawraba phiral yenthokpagi thoramasi pangthokpani haidi langsai thonagi siorlasina hai waksingi taragani thoini panwa imoinu numirasida mitegi yumthong khudingda salai teret ki phiral asi paihanduna imagi mafamdagi Honga hongba sakot patang dulay taba mai pakpu iramdam ama oinaba niminasi mitai oiba aikoina isagi iyek salaibu khangba haibisi yamnamak mathau tai aikoina isagi yumda salai teret ki firal thetpa tangai fadi maduna aikoina kanagumba mitop amana uba matamda aikoigi saktam utpa ngamgadoribani aikoina ifa phadoktuna lairuraba aikoigi furup laining laisonbu thawoidana laithoklubadagi ngasidi kari oire lau mapu yongna tali habdu thokle aduba akhoi thenglabsu thengna mikap thulaktuna anau iramdam amagi lan thengnaba horaklibasi asumba khongthangni imoinu imana lakpada mitegi yumthong khudingda sahonga hongba thauna phaba pinaram oirasano iramdam gi ngamkhai ngaktun imaleba kidamak ningtamak kanabagi damak thawai katkraba kayagi mama oibigi milu pirang kangduna akhang kanbi thauna do hapiram oirasano sirol sinhai awana ahing nungthil khaidana Ningtham ulen lakta saba maset tumma maset lan ngak diba ima ibel ise isan amadi thauna farabi isil inaw punamak asiat pa thauna galoinana khongpham sitna leminasi ibudawgi masu oiriba aikoina lamhenba khuraki ina lai sariba mito mian singbu maru phone muthanaba amatu oina leminarasi ima lebak miam gidamak langsai thauna matam supigi oina lepli hairi atopa pawmana Bisnupur Police amadi Commando gi timna lupa crore taraga mathoi lakh yangkhai ke taruki mamal oigeda badrak fakat pangamkhre Manipur lengana war on drug hawdoktuna lamdam sidagi drug maru phangna muthatna bakana honaduna laklingai amadi hawkibasai inglising aniga kunga homdoi me ahumdagi Manipura kangluk irang thoktuna thamapan phajilaglabasida matam khradi Manipura drug pusilaktri haiduna lainaringai serasida ngasi ikhangkhangawdana malemgi kaithel lupa crore taraga mathoi gi lakh humfuga manga rongi oigeda yamlaba drug Bisnupur Commando na fakat pangamkhre ngasi ayuk sarana pung mapan ga makhairom tarakpa duaida Susampuragi Imphal tamna purakpa number 4 heroin kg amaga gram satruk romadu Bisnupur Commando amadi Bisnupur Police ki akhanaba team amana tidim lambi gi tera urak checkpoint da asar woksing check tawbud yamlaba drug sing adu fort ngam khipinari pawsin hai DSP Bisnupur ti Robindro Commando OC Bisnupur Sakti Sen yauna Bisnupur Police ki personal sing gari edur thi bukhum gi thabak satabada sob case amaga kuntraga mapon phagat pagam khibani Ngasidra ka konana fagalaba miwedu kwakta wa number 4 daki MD Sahidur sai kungani pan apok MD ithem kawi hari drug singadu Susampur dagi Imphal tamna lakpa angoba masugi Bolero registration number ML 07C 9016 asi khamduna sektawbada gari gi ahangba manungi saruk singda haptuna purakpana hari fagalaba miwe amadi polam singadu makhatana wohang tawnaba Bisnupur Police ta sinakre Loinana logi oiba thabak laukhanaba district magistrate Bisnupur gi court puthoklagani haidi makasa tharakpoina kangla pawri ki topa paw mana political parties ne Delhi de satuna wathok loisindrabadi Manipur National Party khongda haloisi maisor RPIA gi National General Secretary Maisor Thanauzam naikre Manipur thoklibi irang asu luisinaba political parties singi lusingba singna Delhi de satuna wathok loisindrabadi Manipur National Political Party khongda halaroisi haina punna phongdok minarusi
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯀꯩꯁꯥꯝꯄꯥꯠ ꯑꯍꯦꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯦꯁꯣꯔꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, NIA ꯑꯃꯗꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯍꯥꯠꯄ, ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯌꯥꯎꯔꯦ꯫ ꯃꯁꯤ ꯐꯥꯎꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯉꯥꯏꯔꯤꯕꯁꯤ ꯀꯅꯥꯕꯨꯅꯣ? ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯇꯩꯁꯤꯡ ꯇꯨꯝꯅ ꯃꯨꯠꯊꯠꯂꯒ ꯂꯥꯏꯔꯤꯛꯀꯤ ꯁꯤꯂꯦꯕꯁꯇ ꯌꯧꯔꯛꯄ ꯑꯗꯨ ꯉꯥꯏꯔꯤꯕ꯭ꯔꯥ? ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯨ ꯍꯟꯗꯣꯛꯍꯟꯕ, ST ꯂꯤꯁꯇꯒꯤ ꯍꯟꯗꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ST ꯂꯤꯁꯇꯒꯤ ꯃꯈꯣꯏ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇꯅ ꯄꯨꯟꯅꯕ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫